Image TV yang bersing utang kumanorem na kurum jari loina na ngasigi mereka pau pijari. National Highway si purup kering makini masih purup amana purup amabu atam nana satpa yahan dabasi India lengak na akan memang sang video na lakot dan thopat thobok lakot biu haina tingu jam rani na fong dokre. Sandil da forest samadi wildlife kan bagi ready set kre. Maitai Kurima Puka Samagi Makada Tamna Honabada Miamna Amato in a Leminasi Haina World Maitai Council in my Gedi Fong Dorotly Loinana Gelada Brain Eating Amiba Gilainana Mui Tragamapan Sihan Cree Hauzik Mapungo Palobirasi National Highway Highway Asi Purup Kuring Makini Masida purup amana purup amabu atamna satpa handaba asida India lengak na akan memieng sangbiduna lakot hum thokpat thawat lakot thawak lakot piu highway singda satpa yadamna flight tangai fadana satiba sing asige akanaba bhara ama sinbiu haina Coimber nupi kaithel sinpham amadi saktam kanba lupki secretary Tinguzam Rani na phongdokre Coimber nupi kaithel ge ima sing na saksin kiba khongjang aduga mari lainana mahak makha tarduna hai Kukinar ko terrorist sing na hauki ba sahi lising nga sumna kolum dogi me ahum dagi sathrakpa akan ba lan hek lak padagi damdam asigi lifeline oidiba national highway sing da atamnana maitai purip sing satpa yahandaba asina asuki matik awaba kaya mayok na hale maitai purip sing tangai fadana mapalda sataba yadaba kaya flight ta satpana manam oiraga langi saitheng phangbana awaba mayok na ringai asida hen awaba mo ohele Maram asina India ki lariba security force sing asina highway sing asi matik sana ngak hanbiu amadi lambi sing asida satok sasin tawa ya hanbiu hariba lambi asida satok sasin yadre phawa India amadi Manipur lengak na flight ki bhara miyam gi oiba awaba asi yengbiduna concession tawbiu haina phongdokke wakat khongjang aduda tongan ba wafam kaya yawba placard kaya sinabag loina na kholau kaya su lauki Government appoint hasil ini sih, apa national highway habis sih, India tu leba, jati kudu makin lembi cepat leba, masih atam nana apa mereka kau cepat ya, tapi mong tu leba, agar masih free movement no hendak ni hai tu na, India government nanti se government hai kiba, tapi pun nama sukses itu macam ni, India ke yang berapa sih sih, apa national highway ni dah thambi raga, apa full protection pi raga, apa lamdam sih miam je, free ni salam biu, madu ngam di bawa, India government nanti central government nanti state government na. Apa yang macam tak, apa flight tu, orang macam tiada visa lebih macam tu, flight ni macam concession tu biar apa yang hasil itu. Kaksing lagi 11 Forga Texan Tariba Inter-Village Road IVR asi India lenga ki central government ki makhada leba Prime Minister Gramin Sarak Yosna PMGSY ki makhada leba lambi ni makoina sem da lambi ni lambi asi semning haiduna India lenga ki ayaba Laudana MLA oibani haiduna hektamak semasu yade haina Kaksing Assembly Constituency ki MLA Mayanglam Rameswan Fongrok ni ngasi Kaksing Assembly Constituency ki manung sana leiba Kaksing Wairi lorung bom paringi lambi pavler block technology sina duna semba loreduna sangaduna miamda kusinabagi thoramda wafamasi MLA Mayanglam Rameswan Fongrok kibani India lenga ki makhada lariba lambi asi MLA na makoi gi ayaba yauduna semning libani haiduna hektamak semjin bahaiba asi logi mayok to lei lambi asi gi matangda irengban gi miam na social media da karida lambi sembi drabani na vote matamda sangba yaroi khot loi haina phongdok khiba wakhal tanadaba eramba du wakhal tanadaba leitre aduga yamna nungaiba paw amna lambi asi semnaba numit kharni gi mamang dagi hoduna online da tender kokre athuba matam da tender kaknaraga lambi asi semlak lagani haibagi thajaba su leire haina MLA Rameswan Fongrokhi MLA Rameswan lambi sangaba lorwa tungda Kaksing Wairi thong anuba pareng amasung Kaksing Sumnang veterinary maning pareng ga founder iba upak ki thong adugi film yengsiludun hai thariba thong asi yamna maru iba thong amo oibana karamba fandagi lauraga concrete ki thong ama semnaba honage hojik ki oina ma ki magede gi sel gi mateng khara banglaga semjinaba honage haina su phongdokki ireng bangi प्रजासिंग नमखोइना हुजकी
PMJSY की लंबी सी सेम दबदगी पेन दना इरेंग मंदाई खुदोल तमलम ले लाइक कया खुदोल तंबिरबा असिगदमक लाइब्रेरी इंफॉर्मेशन सेंटर कक्सिंगना लेखिदरबा के मोदमुंगोल की इमुंग मनुंगबु थगतपा मदि तवल खंगबा उलकली इम्फाल वेस्ट डिस्ट्रिक्ट की मैंग इम्फाल सिराइदगी वहेंगबम गौरहरी कौबा मियोय अमा इसिंग इसाउ मरक्ता महाकी फार्मदा लेहोबा nga yengba satkhibadagi thiba phangkidre hairi thodok adu ngasi ayuk pung 10 rom taba matam da thokibani hiramasi matangda thodok thokhamdagi phangba pauda masagi sei yankhai ge taruk suromyo esi wangoi khaidemda imphal turen kaibadagi chenthrakpa isingna isau tholakpa thoklaba sirai gi lokol da leiba mahaki farm da kumkhibani adu mahak labuktagi karakpa uraktabadagi nungthilgi pung Nutilgi matamdagi Phal Police Arambai Tengol Amadi Peoples for Animal Thawalgi volunteers singna thi humbagi thabak sathaki loinana SDRF ki team singna su makhatana laktuna thibagi thabak hojik su makhatana sathari mi thibagi thabak mafam da mayang Imphal MLK Robindro masasu laktuna athengbu phawwa sangduna leiki hairi Kakshing district ki manung sana leiba Jawahar Navodaya Vidyalaya Sandumba Choba Umathel gi auditorium da ngasi Vidyalaya asida hojik mahi tamliba Mairoi Singh amadi alumni singa interaction program ma pangthokre JNVSA alumni group na sinkiba ngasi gi interaction program adu da alumni group ki president Jumnam Syamo alumni group asigi advisor su oiriba hojik Kakshing district ki ADM oiriba P Santi Kumar amadi Vidyalaya asigi principal Atom Kiran Kumar na president member sing oina saruk yaki thromaduga mari lenana alumni group ki advisor P Santi Kumar na phone ki bada Vidyalaya asigi awarapa kaya lerga su district administration gi maikei dagi su sabsana yengsin gani Mairo Singh na kenaba thamdana mahida pungning sangna mahitamsi haiba na singba wakham kya pautak kya piduna piki Vidyalaya asigi mathakta district administration lady loina alumni su Vidyalaya asigi awarapa sing Yariba Makai Yangsingani Haiban Singba Waham Kasu Mahana Fondoki Throm Maduga Mari Lenana alumni group asigi president Jumnam Syamona Mairo Singha discipline Lena Masagi Mato Masak Kangda Sathagadabani Haiba Pauta Kasu Piki Throm Maduda Vidyalaya Asida Tamliba Mairo Singha Masa Masana Kangingba Wahang Kaya Hanki Mairo Singha Hangbo Hang alumni group na Bahum Masa Makaina Piki Vidyalaya Asidagi Thokraga Mairo Singha Karamba lambi da satkani kari tawba yai haibana singba career guidance ki pautak sing su piki throm aduda alumni SG advisor SIs Jivan Chandra amadi alumni SG hadakta nauna khankraba office bearers kaya su saruk yaki haire Laibak Sinba Tungna September 30 tagi October tang ani phawba sathagadaba sewa farwa gi saruk ama oina ngasi DFO Sandel na sinduna tharom asi Sandel Maha Area Chiefs Association gi hol gi akoi bada usar samu yankai thabga loina mi sam rom na saruk yaduna forest amadi wildlife kanbagi placards sing paiduna khona rally am su satuna pangthokre ngasi pangthokhiba sewa farbagi tharom da Colonel Dr. MD Akbar 21 Assam Rifles Dr. N. Munal Maitai, D4 Sandel, Dr. B.D. Tumdal Anal, Retired Principal, United College Sandel Su Saruyaki. Ngasi pangthok liba thorong mari lenena Dr. N. Munal Maitai, D4 Sandel na haikibda sewa farbasi Bharat Pumbada lebak asibu sok lisingani ga sumna niputreta sakotpa Bharat ama oinaba mipung khudingda thamoi sengba amadi ima lebak pu nungsina seba taunabagi palan amani Palan asigi makhada Sandel da ngasidagi haurga October tang ani Gandhi Jayanti fawda makpa usara listing sanipan thabagalina school gi chhatra chhatri sing yauna khongi rally sing su pangthokani masida namdam sigi praja singna saruk yabiu amadi mateng pangbiu haina Dr. N. Munal DFO Sandel na miyamda appeal tawrki Raising and accelerating MSME performances ramp scheme gi makhada ecotourism nature based ecotourism haiba hiramda nomagi oiba awareness program ama divisional forest officer Bishnupur Forest Division na sinduna PPK Park Bishnupur da ngasi pangthokre
From Aduda, Divisional Forest Officer Waikom Romabai, Green Brigade Manipur founder Elangbam Premjit, Sanajing Sana Tambalgi founder Bijaya Santi Tongbram, Lokta Ecotourism Development Organization ki President Loyana, National Youth Awardee Oinam Maipak Sauna Atobe Mitunan Singh Oina Saruk Yaki. From Aduga Mari Lena, Divisional Forest Officer Waikom Romabai na Fondo Kibda, Ramp Scheme gi Makada Bistupur Forest Division na awareness kakta natana toan ba capacity building program kaya masu pangthokhrei makata nasu program kaya sathaki gani loinana mahusana piram liba leram liba sing asi kahendana preserve tawduna ecotourism hena sakhot handuna hena senthok leiba lamdam ama ohenaba honaminasi haiki. Hitler ki concentrated camp manungda namsillaga thammagum na maitai singbu thamba suya yaningde India ki citizen ama oibagi hak sapchana phanganbiu haina ngasi mantripukida leba Manipur High Court mamangda Kanglipak kanba loop na silent protest sathakre sathaki ba khongjang aduga mari lenena Kanglipak kanba loop ki secretary general ngamkhai rak Ngangkai ngakpana hai maitai furupu numit sanipan ga marfuni ngayok chafuda yok pugumna highway lambida satpada yahandana thamlakpa asi suya yaningde hiram masigi matangda India amadi Manipur lengakta memorandum kaya pisin labasu tuminal lesin basi Manipur Human Rights Commission da su wakal labasu tabi dabaran maram orga Manipur High Court ta mamang sahi gi lisingane sumna kunmari gi December da case file tawkhibani adubu haidba case asai matam yethok tuna lei khiba maram orga ngasai High Court mamang da santi gi oiba khongjang asi sanction bani maitai phurumna hairiba lambi asida satpa yahangada bani yadri phawba maitai phuruk ki oiba flight ki special concession ama pebeu lamda masigi miyam mikap thokpiro aikhoi gi apunbagi kholaw adu lawminasi haina phaunoki Nipada batu thamba hai besa agoi je kari ne na khallaga agoi je citizen natra pra agoi je mitobla refugee amane hena importance bi besa kari gino hai ba kholau di nga si koi kanglai pa kan muluk de lauri bese adana prajam yam ni kap to biro tumin na bigeno apun no ki kholau laura sei hai ba tuni bayam lo koi nga si thokjare bese drugs lalon ba miyo kya na lamdam masigi lusing bo oirakpana drugs mapung phana muthatpa ngamdabani amadi lakadoriba mikhal asida drugs ka mari leinaba miyoi singda ikhoina vote pibagi hainabi thadok lasi haina coalition against drugs and alcohol ki secretary general takhelambam gitchandra maitaina phongdokre wafam asingasi coalition against drugs and alcohol kada lingkhat khibagi trama palak suba mapok kumun ki thorum ama konung lampakta leba lamyan ba sanglen da pangthok khiba thorum aduga mari leinana mahakna phongdokhibani thorum adugi mapung oiba thorum ama oina loop asigi inkhalak liba Loop asi lingkhat pada asoba thaudang kaya puramba laikhidraba thomi singi photo da laisu katuna minute ani 2 minute leptuna awa phongdo khibaga loinana thorum aduda all Manipur women social reformation and development samaj nupi samaj gi president thoksom ongbi ramani kada gi president hijam priyo kumar amadi Jawaharlal Nehru Institute of Medical Sciences jenims gi medical superintendent professor khumuksam lokeshwarna athoiba mithunglen singh oina saruyaki From Aduga Mari Lena Kadagi Secretary General Takhelambam Gitchandra Maitaina Makata Adana Hai Lamdam Masida talk live Iranga Sina Sikiba missing the gi Mayai Kaba Nisha Sinaba Miyoi Singna Sikiba missing na Yamna Heli Manipura drugs mapung pana Mutatnaba Sahikia Sangna Kadana Akanba Kunzakaya Sangsinduna Laklabasu Lamdam Masida Laiba Makok Tongba Asawa Sankayana Hiram Masida support Tabugi Mami Amat Tadaba Asina Mayai Kaba Nisha Sing Maru Pangna Tingba Ngamdra Lakli Masida Natana Mamangi Lengakna you legalize Tauduna Lamdam Masida Apava Makalgi you Pang Honagani Haina Lauko Kravasu Nasi Power Tabak Oina Ningtina Pahur Gamdra Laikiba Sina Miyoi Kayagi Miyoi Kayadi Nishaki Pak the Tauduna Lamdamasi Mayai Kaba Nishana Kudum Sankigadra Haibagi Singnava Adu Sauna Lakli Lunina Lakadoriba Matangi Mikalasida Drugs Kamari Lenana Tabak Torumba Miyoi Kayama Mikalda Mirep Oina Thorok Labasu Miyoi Sing Aduda Ikoina Sale Karagi Yengduna Ishagi Mamal Yamlaba Hak Adu Yotokpagi Hainabi Tadok Lasi Hanasu Pongdorakli
ꯑꯗꯨꯅ ꯑꯗꯨꯝ ꯃꯐꯝ ꯀꯌꯥꯗ ꯑꯣꯚꯔꯗꯣꯁ ꯗꯦꯠ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯎꯔꯤꯗꯅꯀꯣ ꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯒꯥꯁꯤꯡꯗ ꯑꯗꯨꯝ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯗꯨꯝ ꯎꯔꯤꯗꯅꯀꯣ ꯂꯥꯟ ꯂꯩ ꯀꯥꯏꯅ ꯁꯤꯗꯤ ꯇꯣꯛꯄ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯁꯨ ꯒꯣꯔꯃꯦꯟꯒꯤ ꯁꯤ ꯏꯅꯤꯁꯤꯌꯦꯇꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯨꯁꯜꯂꯛꯀꯅꯦꯕ इंडिया से लुनान बलेबाग अमा ओइनबा लेंगाकना पाइखतलिबा थौरांग सगुटपगी पांडमदा डीसी बिष्णुपुर सु ओइरिबी इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच की प्रेसिडेंट पूजा एलांगबम आईएएस अमदी चेयरमैन डॉक्टर वाहेंगबम गुलापीगी थौसिल मखादा लुनानबा हॉस्पिटल अमा ओइबदा पुनिंग थौगटपा ओइना सीएचसी नंबरदा डस्टबिन अनि टेंगवांग ओइना ngasi खुसिनाख्रे थौरमदुदा इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच की चेयरमैन डॉक्टर वाहेंगबम गुलापी सेक्रेटरी डॉक्टर हुइड्रोम रोमेन ट्रेजरर थोक्सोम नेताजी कमिटी मेंबर सिंह थौनाउजम मंगाल डॉक्टर मोंगजम रंजित अमदी धनचंद्र हुइड्रोमना सरुक यादुना लीटर हुंबुगी डस्टबिन अनि अदु हॉस्पिटल की एमओ इंचार्ज डॉक्टर ओजित खाबा अमदी स्टाफ सिंगदा टेंगबांग ओइना खुसिनखिबनी डॉक्टर ओजित खाबना मियामगी लून नानबगी खल्लगा इंडियन रेड क्रॉस सोसाइटी वेस्ट डिस्पोजल लीटर हुंबुगी डस्टबिन अनि मतेंग पांगबिरकपा असिगिदमक थागतली रेड क्रॉस ना मियाम मतेंग ओइनबा हेन ngamba इशोरना थौजान बिष्णु हाइकी इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच की चेयरमैन डॉक्टर गुलापीना फोनोखिबदा हॉस्पिटल हाइबसे यामना लूनाना लेतबा यादबा मफमनी हाइबदु लायेंबा लाक्लिबा मियामनसु निंहन्नबा अमदी लूनाना थमनबा हॉस्पिटल की अथॉरिटी दा नतना मियामगिसु थौदांग लई हाइबदु निंसिंगनबगिदमक्ता डस्टबिन अनि असि मतेंग पांगबनी हाइकी मौंग सिदैता अतै अतै हेल्थ सेंटर्स अमसुंग हॉस्पिटल ना सिंबसु असिंबा सि अखोना तहनजनिंगबा सो दैट अखोगी अनाबसिंग सिना अनानबा फमदा लायेंनिंगबा खोनिंबगी अमसु लैबनिना अमसिंगबसे अखोना एनकरेज तबोना तौचबनी सही असि अक्टोबर 9 23 फावबा मैसूर की श्री गणपति सचिदानंद आश्रम दा पांथोकदौरिबा यांखैरक सुबा नेशनल योगा चैंपियनशिप ता स्टेट असिगी योगा सानरी तरा हेना सरुक यादुरगदौरी हाइना मणिपुर स्टेट योगा एसोसिएशन की प्रेसिडेंट एन तोम्बिराज ना फोंद्रोकली वाफम असि ngasi मेजर खुंड लेबा मणिपुर प्रेस कप ता पांथोखिबा पाविफम अमदा महान फोनोखिबनी एसोसिएशन असिगी मरु ओइबा थौमी कया सरुक यादुना नेशनल अमरी स्टेट लेवल की चैंपियनशिप ता मेडल कया फलक्रबा सानरोइ सिंगी डेमोन्स्ट्रेशन शोग लोइना पांथोखिबा पाविफम अदुदा एन तोम्बिराजना मखा तादुना योगा फेडरेशन ऑफ इंडिया की गोल्डन जुबली का मरी लेना पांथोकदौरिबा चैंपियनशिप असिगी तोंगान तोंगानबा कैटेगरी तरुकता सरुक यारुनबा मणिपुर की नुपा अमदी नुपी पुन्ना सानरोइ तरा रोंग लोइना ऑफिशियल तरुक सटकदौरी हाइबा खोंसत असिदा स्टेट असिगी हाईवे सिंग सटपा यादना लेइबना मरम ओइरगा फ्लाइट सटकदबा असिना सानरोइ सिंग असि लेता लाइरबा ओइबना लमदम असिदा लेमिनरिबा योगबु नुक्सिबिबा सिंगना अंगम अंगमबा मतेंग पांगबिदुना चैंपियनशिप असिबु सरुक याबा फंगनदुना लमदम असिगी माइ पोरकपा nghamhanbiu haina फोनोके मैतै सिंगबु सक ताकपदा ब्राह्मण क्षेत्रीय शेड्यूल कास्ट ओबीसी हाइना तोंगान तोंगान खाइदोकपा असिना अखोइगी अपुनबगी सक्तम सागतपदा अचौबा अपनबा अमा ओइरे मैतै फुरुप खुदिंगमकपु कॉन्स्टिट्यूशन की खेनब थमदना लाकदरिबा लिसिंगनि सुमने कुंत्रेट की कास्ट सेंसस असिदा मैतै येलौमै मैतै इंडिजिनस नत्रगा मैतै आदिवासी हाइबा कास्ट अमखकी मखादा थमनबा होनमिनसी हाइना वर्ल्ड मैतै काउंसिल मणिपुर यूनिट की प्रेसिडेंट उरिकिंबम कुंजोना अपील तरोकली हिरमसिगा मरी लेना ngasi मणिपुर प्रेस पांथोखिबा पाविंफम अमदा महांगना हाई लुप असिना डायरेक्टर ऑफ सेंसस रजिस्टर जनरल अमदी सेंसस कमीशन ऑफ इंडिया दा मांगजौना मैतैबु कास्ट अमखकी मखादा थंबिनबा सेरो पिसिनखिबा लेरे 53 सुबा सही सादा हिंदुइज्म की अचौबा साफु अमा लाखिबा अदुना मरम ओइरगा लमदम मसिदा खुंदाम मिरकलिबा यलहुमी सिंगी मरकता खेनबा पल अचौबा कया अमा लाखिबा अदु ngasi मक्सु
mara tari haiba yai asigumba khenabasi constitution gi makhada hongdoktuna aikhoi punamak amatani takba mathautai maram aduna lakadriba caste census asida maitai khudingpu caste amakki makhada thamnaba honabada mari leinaba department manipur gi leiba CSO amadi miyamna amatoina leminasi haina phondokki sida census sida ko mite yeromi na mana thamorgadi ayona laptop ST process to so hena khulung jaba phajaba laithokwa ko Lisingani sumna kunitoi September kulumdoida lengangna thokiba ILP Gazeteta 1961 gi mamangdagi lerekpa miyoi singbu yelhomi haina palliba asina asengba yelhomi sing muthat kadore asigumba yelhomi muthat payawa ILP Gazette asi kakchatuna chana loidabani haina Federation of Haumi gi President Sapamcha Jadumnina phongdrokli ngasi Dilalen kabo lekaida laiba lup asigi office ta hiram asigi matang na pangthokpa paw infam amada Jadumnina hai lamdam amagi yelhomi haibasi sahina lepa yaba nate amadi minungsi natraga sena leiba yaba sunate adubu lengakna karambam aronba agenda leibana ILP Gazette lisingamaga samapan hubuma thoigi mamangda Lairambas Singbo indigenous ni haibano haibasi asabu wahang amani loinana Bengal Eastern Frontier Regulation 1873 gi makhada ILP sanaba waribasu Bengal Eastern Frontier Regulation 1873 da indigenous haiba wahai amata yawba laite ILP system na base year lepagi power pide maramde yellow me haibasi sahina lepa yabanate missing yamjadaba lamdam sigi yellow me singbu kanjanaba sahi kaya sangna misi mina mifa mipun awana kaya thengneduna ILP system sana hannaba honarakpagi mahi oina lisingani ga sumna trama panda ILP phangkibani adubu hena laibak thibadi ILP Gazette na cookie singbusu indigenous people ni haina sak khanglu badagi United Nations yauna indigenous ki right talakpani amadi ngasisu cookie singna separate administration taliba asidasu Gazette asina mateng pangli lengak pairambas singna soirubadagi manipur miyam na ngasi wari bani maram aduna Gazette asi kaknaba honabadasu lengak pairam libas singna thodang lofam thoi ILP system chanahanba haibasi tangai phadaba ama oirbasu yelhomi muthat kadaba oirbadi chanahandabana phabasu lei lisingani sumna kolumdoidagi hoduna loop asinasu aranba Gazette asi Gazette ni haidana Manipur High Court ta PIL thaduna case thenuduna lakli adubu lenga ki advocate kharana mayukta leptuna leibasi Manipur miyam gi mayukta ni haibasi khangpham thoi hainasu mahakna makhatana phongdokki thoi khabiya ure asoban nuya ure ipi masa kayamo masam upaya ka singna aduba lathi size tawdana khudun singna kayama suina ya Suwana talakpa inaline pump system 1990 dagi sei kunmini panchukna talakpa inaline pump system se masi bhagidan biro manduga men bhagidan biro inaline pump system monitoring sena bhagidan biro inaline pump system sigi kurang man khattakuba mapani hayarakpa mitop singa koi pass piba pass review toba Rashtriya Swayam Sevak Sangha RSS Manipur Front na Sindra Wari Watai ama Sanghana Sahi Sama Surukpada Haina Mingthonba Handuk Larik ama ngasi phongkhre Imphal Iski Gonjeng Lekai da leiba Bhaskara Prabha da pangthokpa Larik phongbagi tharom aduda RSS ki Akhil Bharatiya Prasar Pramukh Sunil Ambekar amadi RSS Manipur Front ki Sangha Salak Dr. T.S. Naran Babu Singhana athoi mithung amadi tharomapu en saruk yaki haiwe larik asi Hindi R.K. Dayanandana Manipuri londa handokpani hairi Somungda leiba Birmagol College gi hangduna leiba principal hapinaba kairak khanna haijakhrabasu hapiraktabadagi college asigi mathau phajna tawba ngamdre haiduna mairoi singna director of university and higher education da thomjin khrei
ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯃꯉꯥ ꯈꯟꯒꯠꯇꯨꯅ ꯗꯥꯏꯔꯦꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯗꯥꯏꯔꯦꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯕꯦꯁꯤ ꯐꯥꯔꯁט ꯁꯦꯃꯤꯁꯇꯔ ꯇꯝꯕ ꯁꯦꯛꯇꯥꯗꯒꯤ ꯐꯤꯖꯝ ꯗꯌꯥꯅꯟꯗ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯤꯔꯝꯒꯣꯜ ꯀꯣꯂꯦꯖꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯇꯕꯗꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯖꯤꯟꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯊꯥꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯍꯩ ꯇꯝꯂꯤ ꯏꯟꯇꯔ ꯀꯣꯂꯦꯖꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡꯁꯨ ꯌꯥꯎꯕ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯀꯣꯂꯦꯖ ꯑꯁꯤ ꯃꯄꯨ ꯄꯥꯟꯗꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯔꯦ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯛꯄꯤꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯒ ꯃꯍꯩꯔꯣꯏꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯃꯔꯩ ꯌꯦꯠꯅꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯗꯥꯏꯔꯦꯛꯇꯔꯦꯠꯅ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯊꯥꯔꯛꯄ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄ ꯌꯥꯏ ꯏꯟꯆꯥꯔꯖ ꯈꯟꯅꯕꯒꯤꯗꯃꯛ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯑꯣꯖꯥ ꯃꯔꯤꯒꯤ ꯃꯤꯡ ꯐꯥꯎꯕ ꯗꯥꯏꯔꯦꯛꯇꯔꯦꯠꯅ ꯂꯧꯈꯠꯈꯤꯕ ꯀꯨꯏꯔꯦ ngasi phawba hapa ngamdribasi director na sel yamna pirakpa oja ngaiduna leibra haibagi wafam leire college gi principal hapada corruption tawbiganu ngasi director ga unabada mahang pirakpa pakum peringai oide hanagi tum hamu adumak tai magi tawhum thokpa tawkhre happy gadaba makok thongba officer na hablak tabani haina pakum pirak libasi laibak thibani Birmal college gi principal hapada kanana ating bapiri bano principal thariktriba phawba director mamang da sarai henbi khongjang changsin gani haina su phongdokki ngasi gi numisida akoi gi maile na ba mayam da director na phawi da ga Birmal college principal hapji bo khoi ngasi ni makhoi je so hongoi akoi gi sarai henbi khongjang changsin gani principal ne hapji bo Birmal college ki chhatru khuri mangna akoi pham ji da leng na lai gani akoi na athuba matam da director na maile na jing phawi da ga Birmal college hapiyo masi hara ga losin jage Saliba thasigi traunga da angang unabada rims gaini water admit tawkiba leifrakpum ningol gotrimim ongbi ranibala sai kuntra taruk mapueba gotrimim robinson rana ngarang ayuk angan bada laikhidabda misi maram sade ranibala angang unabada seneki ba concern authority amadi sinphak masi pairiba senaba Dr. Singh mapunsi chupagi oina makhoigi पाइरिबा सिनफम सिंगदगी लखोक पिखो हाइना नंबोल अपुनबा नुपी लुप की जॉइंट सेक्रेटरी वहेंगबम सुनीना हाइरी डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन DPU VO नंबोल की ऑफिस ता नंबोल अपुनबा नुपी लुप न सिंदुना पांगथोखिबा पाव इनफम अमदा वहमसी फोंदोकलदुना सुनीना मखा तादुना हाई लैखिद्रबे रानीबला sang naina rims checkup satuna amadi authority singa sang naina tanaduna lakhi amadi angang unaki adubu mafam duda mathau toriba doctor singa section ba wat padagi angang unaba lorga I ka hena chatle haiduna angang khau lokthok matungda rani bala laikhidabani asigumba thodok asi mamang masina ahan munate monitoring committee semlaga sel piduna Maningda yang sinakiba ngaktani maramasina mafam sida mathau toriba doctor singna private ta loan puba private ta layeng bada puning sangba mathau masak khangdabana mama kayagi mufam oirari hospital yaroga anaba fargani khanduna lakpa anaba kaya amasu mufam oiri kok siktuna lakhiba khong nai haiduna lakhiba kayasu rims ta punsi lom khrabani masi miyamna para ama tagfam thokle asigumba mathau masak khangdaba Dr. Singh lemna thargumsi maramasina lengangna mathau masak khangdaba Dr. Singh thabaktagi lauthokpiu rimsasi lairba kayagi mongpham oiriba asisu kanbiu haiki khatana amhona thokte nabagi damakta lamdam masongi praja singna rims authority amadi masigi medical department bu para ama khak tambiba changbra haina su khalli loina na Haujik lairiba phibam asida hospital haibasidi anaba singdu mathwai nungai nabagi damakta lakchari bani makhoina anaba singbu loina bibagi mawong aduduga makhoina committee ama seme hairaga karigumba kanda su sel thumna hek yasan nakiba tumin na hek laina kibana maram oiraga akhoigi patient sing aduga mama oibi sing miron bi mama sing se hatpagi changwang khalaklibra Thongambi Women Multipurpose Cooperative Society Limited की 3rd Annual General Body Meeting ngasi Imphal East की Maibakul Community Hall da pangthokre thoromadura Imphal East की DC Dr. Navijita Lairen Lakpam Cluster Level
Federation CLF President Haurongbam Prabhavati Devi, State Mission Manager MIS and ME IB and CV MSRLM Gurumayum Kavita Devi, District Mission Manager Impal East MSRL Nausram Basanta Singh, Program Manager IB and CV MSRLM Teresa Dangmei, Block In Charge Impal East 1 CD Block Saubung MSRLM Songtham Surjit, Branch Manager Yuko Mantripuki Kaisham Tarun Kumarna Matang Sina Athobi Mitung Thromapu Amadi Akhanaba Mitung Singonat Saruyaki Pangthok Kibam Adugi Matangda CLF President Haurongbam Prabhavati Devi Nahai Thongambi Women Multipurpose Cooperative Society Limited Ki Makhada CLF Kunlei Laiva CLF Ki Mihut Amamna Thongambi CLF Ki Managing Committee Sem Duna Tabak Thorum Kaya Sataduna Lagli Society Asigi Sahi Mifam Masida Mamang Sahida Thamkiba Pandam Singi Report Patokpa Amadi Lakadriba Sahi Asida Karikaram Tabak Thorum Sing Pahet Katagi Hybrid Sing Sing Adu Ladiba CLF Singa Tanaduna Warep Logani Lonena Makataba Managing Committee Git Ho Pugudab Singsu Ngasi Kangani Haina Fongdoki Aikoina Mamang Sahida Taukiba Tabak Thorum Kaya I think it's a man. I can give out it was in the Madu, Kadai Pang to again. Kadai Pang to give again hypothetical. Wakalo Amasu, I came and we upon Balak Pidiba, the body meeting, select people members in the Quakers and Sigimatang. Haukiba Sahida Oikiba Isingagi Pokpa Laina Brain Eating Amibagi Sandrok Livasangasi Kumsi na Henry Kela da Yam section ngai oi haina miam mit sing na leina ba section 1 am kre state asida laina asidagi mioi traga mapan sikre September tha khakta da mioi mapan laikide Kela da Haukiba Sahida primary amoebic meningoencephalitis Sandrok tuna mioi kuntra tarung na khi Nigleria fowleri amoeba Nasthon Balina Asibu brain eating amoeba haina kawi masi na masina brain nahali amasung brain tissue manghali laina asi sanrokpa thingna thabak lokotpa saruk yariba Altaf Ali Kauba Doctor Amana Haikibada Hojimaki oina di case masing yamdri anum oinamak lengak na paksana test Tauribagi Madam di Pazana Cam Kuina Sandroklabagi Haiba do Kangdok Laga Lang Bagi Tabak Lokot Navani Kiningai Weriba Wapamna Haukiba Sahi Yanavada Lena Asi Sandrok Navasi and the Kisahina Yamba Heli Haike SIP Economic Advisor V Ananta Nageswaran na Ponokibada India US da Pusilakliba Tongan Tongan Polam Sing the Tamliba Panel Tariff Asi November Kuntagi Matunda Lautok Labayai Heidi Merchants Chamber of Commerce and Industry na Kolkata the Sinba from Amada Wangang Bada CAE na Haikibada Akoi Punabak Tabak Toribani Tariff Kimatang da Wapam Kara Tamningi Sada Kunma Oriba Original Reciprocal Tariff Amasung Sada Kunma Oriba Panel Tariff Animak Asi Tung Payaba Tungda Payaba Adunate Geopolitical Circumstance na Ani Suba Sada Kunmanga Oriba Tariff Asi Lakivani Haivasida Aigi Tazavani Adu Handak Sale Kurasida Warikliba Development Kimong Asina Aina Tazavadi November Kuntragi Matunga di Sada Kunma Oriba Panel Tariff Asi Lera Haivasi Ni Haiki Hauzik Aruibada Marui Pong Pijari National Highway Asi Purup Kudingmakini, Masida Purup Amana Purup Amabu, Atamana Satpay Handaba Asi, India Langang Akanomi and Sangviduna Lokotum Tokotabo Lokot Haina, Tuzam Rani Nafundo Cray Sandela Pore Samadi Wildlife Ki Ready Set Cray Maitai Kurimapu Ka Samagi Makada, Tamna Bahonavada, Miam Amato and Lemanasi Haina, World Maitai Council Mayotagi, Makedi Hongdrogli. Loinana, Kelada, Brain Eating Abibagi Lenana, Mioik Taragamapan Sihan Cray. Nasigo in the day, Miss Padam Sandok Saba, Matang Solojari, Miambo, Umkana Kurumzari.